Regional Institute of Medical Sciences, RIMS Imphal Hospital da Layengba Lakpa patient singi Khudong Chanaba, ANOUBA digital facility kaya Phang-Hanba Houre HAINA, RIMS media cell na THADORAKPA CHEROL AMANA KHANG-HALLAKLI. CHEROL asina hai hospital asina nauna haudoklibang online registration system asigi matengna patient singna online gi kuthangda OPD appointment lawba yaragani. Patient singna Khudong Chaba asi lawnabagi damak www.ors.gov.in da changtuna appointment ID lawraga OPD counter da ID adu utkadabani. Masina OPD appointment lawnabagi damak queue sang leptuna ngainabagi Khudong Chadaba adu kohanba ngamnagani. Amaromda hospital asina haudoklibang scan and share facility matengna OPD counter da thamliba QR code adu scan tawraga token number lawraba matungda token number adu thorakpa ngaiduna leiba yaragani. Masina matam sangna token lawnabagi damak ngainaba adu kohanba ngamnagani. Scan and share gi Khudong Chaba ase awa ID creation counter da su phanglagani. Nakal amaromda hospital asi OPD da thamliba token dispenser machine sing ase sizinaduna patient singna masagi token generate tawjaba yaragani. RIMS Hospital na miyanggi damak thamliba Khudong Chaba sing asigi kanaba mapung fana lawbiyo amadi hospital asigi thabak thoram sing hena komna amadi mapung fana tawba ngamnaba honabada mateng pangbiyo hainasu CHEROL asina makha tana phungdurakli.